Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Raijagi Mantri Mandal mifamna nupi angang singi mathakta chathaba crime singda chenaba lupsing aini yadaba lupni haina laukthoknaba warep laukre Kulai paiba singna jiribamdagi phagiba nupi taruki manungda myoi ahungi oiramba yai haina chingnaba asiba hakchang barak circle dagi phangle hairi amasung Pradhan Mantri Narendra Modi na hairi Boro Peace Accord na Boro Jati sing khakta da kanaba phanghanbata natana atei shanti gi chukti gi lambi kayamarum hangdokle Raijagi Mantri Mandal ki khudaki oiba mifam ama ngarang pangthokre Mukhyamantri Nongthomam Birena Sabhabadi oiduna ngarang numidang pung 10 taba matamda Mukhyamantri gi secretary da mifam adu pangthokhibani mifam aduda nupi angang da chathaba hingsa Raijagi Mantri Mandal na kanna yaning daba phongtokki mifam aduna nupi angang singi mathakta chathaba crime sing da chenaba lupsing ainya daba lupni haina laukthoknabasu warep lauke Thasigi tara mathoida Jiribam Jilagi Boro Bekra subdivision digi Kulai paiba singna phakiba angang ahum yauna nupi taruki manungda myoi ahumgi haksang oiramba yai haiba asiba haksang barak circle dagi phangle hari haksang sing adu postmortem gidamak Silchar Medical College da thamkre aikhogi Jiribam Paumin hai Jiri United Committee na kaukiba pungni phuni pangi general strike na jila asigi mauksagi punsida chawna apanba thokle paudam ama Jiri United Committee ki meng makhada ngarang ahing Jiri Bangwe Maike Kayadagi Lakpa Yamlaba Maira Paibi Mui Chak Kaya Thoraktuna Jiri Mayolda Ladaba Erabot Statue Tamna Khulaw Kaya Lauraduna Chaksuna Rakhi Thasi ki tara mathoida Borobekra subdivision gi Jogradho Dagi Khulai Paibasuna Fajan Kiba Mui Taruk Thadurau Khul Ngakpo Sing Phaba Yaroi Haibana Chingbo Khulaw Kaya Lauki Tungda Hojik Ayuk ki Pung Taruk Tagi Pung Nipuni Pangi Oiba Jiri Pumba Jiri United Committee na General Strike Lauthok Khibani Chairak Sida Fajan Kiba Mui Taruk Adugi Manungdo Oiramba Ya Haina Chingnaba Mui Ahumgi Asiba Haksang Oina Ngarang Ahing Borobekra gi Yamna Manung Hanjinba Mafamdagi Phanglaba Tungda postmortem Taunabagidamak Hojik Silchar Medical College ta Lairi Akasbani Imphal ki paugidamak Jiribamdagi Nathem Bisijit Security Force na sing amasung tampaki chingnaba mafam singda lepa laitana thiumbagi thabak chathari National Highway singda akanba sexual thoranga loinana nomuda sangba polam sing pusilaki National Highway 2 da pochai puba gari tara taruk pusilakre checkpoint sing hangdoktuna achat ok sing check tawgi thabak chathari Manipur Police na social media da thagalakpa post amada hai Churachampur jila gi Dampi Reserve Forest da thiumbagi thabak chathabada Security Force na khulai kamaram phagale khulai sing adugi manungda 303 rifle ama .22 rifle ama country-made pistol ani pampi ani nongoi maru sing tear gas grenade smoke grenade 2-inch mortar bomb ama grade 2 explosive tara detonator kun phagat pangamle Senapati District Frontier Organization singna National Highway 2 Imphal Dimapur Lambida Kauramba Ban Handokre Aikhogi Senapati Paumi E Hekini na hai Raja Sarkar gi Maikei digi Lamdamadugi MLA ani Losi Dikho amasung Kumo Sahaga Jila adugi CSO singa ngarang pung ani hena wari sanarba matung khongjang hangdon aba warep laukibani hari ngarang Deputy Commissioner gi office ta pangthopa mifam aduda Naga People's Organization Senapati District Women's Association amasung Senapati District Students Association ga MLA singda wafam kya khanarba matung thasigi tara mathoida Mukhyamantri da pisingkiba dabi sing adugi matangda yanaba puraki National Highway 2 Imphal Dimapur Lambida ain kaina tax komba sel munba amadi ate apanba pirak sing sarkarna athuba matamda thabak lokal pahaina su yanaki Churachampur amasung Kangpopi jila da thasigi tara humdoida kuki khulai paiba singna lanjadaba Naga Lawmi singda nongmai kapsilakpagi thong adubu Rongmai Chief Chairman Association na kanna yaningdaba phongdorakle Tengnopal jila gi Loisi khulda hangliba relief camp singda Assam Rifles na tangai phadana changba polam sing khusina kare hari Assam Rifles ki PRO na topo chero na madhai Assam Rifles na sinduna camp asa laiba myoi singi kudong chadaba yenglaga table lamp yauna atei polam sing khusina kibani Amaromda angangi numika mari lenana tongan jila mangagi mairoi lising ama changwa romda sana khonabagi polam sing yauna atei polom kya khusina kare hari Leibak sinba thungbada ngasi National Press Day gi thoram pangthukli kumsi sehi hiramna Changing Nature of Press haibasini Manipur su numin asi Raiji gi Information amasung Public Relations na sinduna Imphal gi Nitai Pachu thekta leiba DIPR gi auditorium da pangthokani Manipur State Journalist Award yenthopa amasung workshop pangthokpana numin asigi mapung oiba thoram oigani tabiriba pawasi Akasbani Imphal degini
Pradhan Mantri Narendra Modi na hari Boro Peace Accord na Boro Jati sing khakta kanaba phangan badanatana atai santi gi chukti gi lambi kaya marum hangdokle. Nai Delhi da pangtokpa ahanba Boroland Mahotsav thoram amada wa ngang na Pradhan Mantri na hai Boro singa santi gi chukti sahi tawna khiba aduna naha lising tara hena kulai amasung hingsa thadoktuna mahoksa gi punsida tillare. Manghai Boroland Chakhanabagidama Kendra Sarkar na lupa koti lising amat sangwagi akhanaba package pikre. Masigi matakta Assam Sarkar na su sakwat thorangi akhanaba package piki. Boroland da Siksha Haksel amasung kala Sanskriti ga mari lainaba infrastructure chakhanaba lupa koti chatre hena sizina kre. Boroland hauji uriba sakwat thorangi thabak thoromsing aduda apenba phongdok oduna Pradhan Mantri nahai mafam aduda sahi yangkai hena ihing na hingtanaba hingsa kayamam thoktuna lakibani Naxalite singna Boro miyam degi kariguma khara tamjaduna mahoksa gi punsida hanjilangnaba Pradhan Mantri Narendra Modi na appeal tawke. Nigeria, Brazil amasung Guyana gi numit tarukni gi khongchatta Pradhan Mantri Narendra Modi ngasi Nai Delhi thadoklagani. Laibak ahungi ahanba khongchatta Pradhan Mantri na Nigeria da sakani. Bharat ki Pradhan Mantri amana Nigeria da satpa asi sahi taratar ki matungda ahanbani. Shri Modi bu Nigeria ki Rashtrapati Bola Ahmed Tinubu na baton torpati ki chatpani. Nigeria dagi Pradhan Mantri Brazil satuna Rio de Janeiro da pangthokodaba taranipan suba G20 mifam da charuk yagani. Thasigi tara mapandagi kunmatoi phawa Pradhan Mantri na Guyana da sakani ingkumja lisingam chamapan humpunipan gi matungda Bharat ki Pradhan Mantri amana laibak adu da satpa Shri Modi na ahanba oiragani. Ngasi phongba pauksi singi maroi pauksing gi dama hauzik Kshetrimayum Ganga leire Ganga. Thagasari Rajesh Manipur da phongba pauksi singda ngasi phongnariba pau khara panba tarabadi kuki khulai paiba singna phakhiba taruk ki manungda angang ani yauna ahum sina phangle haibasina pongnapham sanalai pak amasung Imphal Free Press ki ahan headline tawri pawasi Sanga Express Manipuri da box item oina amadi Manipur News da su masu sangduna phongli amasung ganphu mail dana ani sub headline tawri jiri gi irang Assam Police missing na singkhre haibasina Sanga Express Manipuri gi ahan headline tawri Kulai lising ahum recover tawbangamle lakhiba kulai sada humbudradi recover tawbangamdana lairi haibasina naharol gi thaudangi ahan headline tawri apaspa amu hanna thamlakpabu maikai kaya dagi wahang hanglakli haibasina Sanga Express English ki ahan headline tawri pawasi naharol gi thaudang amadi Imphal Free Press da ani sub headline tawri aduga atai pawse singda su phongba thengnare Miyoi taruk phakibagi matangda Pradhan Mantri na khut thingzin binaba kokomina appeal tawbagi paw Manipur Mail gi ahan headline tawri kuki militant singna miyoi taruk phajin khibagi mayokta jiri bamda rally chatkhre machinjak phangdabana yen sing shirak paya bagi phibam da leire haibasina Isel Express ki ahan ba amasung ani sub headline oiri NIA na jiri bamgi hingsa case thijin ba hokre haiba paw Morning Bell gi ahan headline tawri paw asi Manipur News ki na ani sub headline tawre Substandard oiba pot yon ba thengnare fine thian khre haiba paw Manipur Mail da ani sub headline tawri District Administration na Senapati da Mari suba Janajatiya Gaurav Divas pangthokre haibasina Hills Hornbill Express Senapati gi ahan headline tawri Manipur Baptist Convention gi mapal suba Youth Triennial Conference hawdokhibagi paw Ganphu Mail da ahan headline tawri Nupi angang da sathiba crime tawba lupsing unlawful ni lauthokadaure haiba paw ama sanalai paki ani sub headline tawri National Highway 2 da Satharamba blockade handokre haiba paw Sanga Express English Morning Bell amasung Hills Hornbill Express Senapati gi ani sub headline tawri Laikhidraba kuki terrorist taragi DNA sample lawbada ngairingai da aranba wafam kaya viral oirakle haibasina hoyalan pawgi ani sub headline tawri Rajesh Thagachari Ganga Aroibada Maroiba Pau Rajugi Mantri Mandal Mipamna Nupi Angang Singi Matakta Sataba crime sing da Sienaba Loop sing Ainaya the Loop ni Haina Lautoknaba Warep Lokre Kulai Paiba Singa Jiribam degi Pakiba Nupi Taruki Manung the Mui Ongi Orambaya Haina Chinaba Asiba Haksang Barak Circle Legi Pangle Hari Amasung Pradhan Mantri Narendra Modi Hari Boro Priest Ekona Boro Jati Sing Kakta Kanaba Pangan Batanatana Atai Santi Chukti Lambi Kaya Marum Hangdokle Pau Lojare